Ras amuk yam thuna police station lomde chatkinaba gari to mamai lerami. Asumna ngihakki matung police station yorklami. Adugu police singduna manungdadi changhalamde. Rasna ichogi maran karino mapa ingonda hayo. Gate adugu panariba police amana yamba ngihakta naibiko wahong pahum thari. Manungdana inspector mana Roja da wahang kaya hangli. Nangasay kay chalui. Roja na sir, ay di iPhone showroom da accountant oina laibani. Pung mari makai da nungtigi shuti ni. Adu halakpaga imanaba Jaco ka pau phaunaraga salon amada sangopagi price sanglame. Adugi matung yumda halaklaka ichunupigi tuition thinba chatlunaba thorukpada ay bulokhatpa laibasini. Oh, adudi nang computer suning tina haramani. Hoi, I say sir. Adudi software hardware sembu sabs haramlani. Ha. Sir, I would harami. Queen at Thadokravani na haujiti kaya khulodre. Hoi ni. Ado account kumba hekto busoy banatra. Adudi haiti sir. Police adu sangala e. Na chinchino nang jen phamlero. Buchar manung da khiliba CCTV footage sing nang hek to wahi banatra. Roja dingak na kaino son heavy me amsiba ai bapta bangam jadre kari gi bapta bangam daba ha nang shay changlu salon aduda leiki drawi sanjana adusu salon aduda sangami adugi matung CCTV footage kudi makloina hek to khituna video amate yengba yakhide ekoi gi department gi chembari bu police sing na Shanjana ki khunguli na phona bada makhata ba video amata yeng bangam dana lai masi nangi plan ngakta natra Rajarna era mori makum samna daba wa pangai da hilaga ai bu mi hapagi dandi pi na bade hona bi gana sir ai de ai maru daga chumne sum salon aduda ichana bi gi samkak na bagi paisa gi am loge na hangbala pane inspector duna sauraga namana bu address ayo ming ne ko ba Roja su chumnagi marup aduda amuk hangdoi oramni khalaga Jaco ki mayumgi address saikirami. Inspector aduna makhataba police sing da pau piraduna Jaco puso amu lokhaluna ba order tawrami. Pangkui kuidana police sing adu Jaco ki mayum dala ami. Sunita na ichanu padi leite kari do ba yawrbage. Ima kishu to polite chingbe bigano. Jumlagi sum marup Roja makoi anida waham khara hambagi kokujabane. Ibungo sar hoinedi jumlagi waham hambiri. Aduguna khoina mara leba mi phabangam draga mi chamda taina bagi chanabi se tobigano. Nate ima wakhal donare. Aikoi gi se mi hat pawdu thigat pangam na bagi makoi anidagi mateng logjagi lakpani. Kari mateng no nakhoina isadagi pamri base mama ingonda mayek seng haramu. Police singdudagi kokhra wangba mana ima songi na chanupado computer haiba natra ichado computer programmer lorabani adama pagi thabak hanjina bangai boina private job ama chatli police adu nakfe tauna ima aikogi department da computer haiba amate yaude aduna Jacob amadi Roja dagi mateng kita nijagi na lakpane chingbi gano Ihe adugi ore Pare nihak ngairo ichanupi tu tuition jatpani ichanupaduna thindok thinjin tawbani lani Jacob ti machanupi tuition thilamlaga coffee cup amada ngeha coffee thaktuna lerambani abemgi miss call lerambatuda call back torubadasu abemdu phone paikhalamde machanupi ki tuition suti orakpatuda amu tuition mafamduda lobu chatlami Ikui dana suti tharuk dana ilsi du thola e Jacob na abemdi madi ngasi lakti oh aigona miss call lerame ilsi na magi phone do amuk yenglubada miss call lerambadu urami aigona su torami fari halase tushela aro haibagi uramni asamna mabunga makoi ani yumda halakminare Makoi ani na halakpada mayimda police kara lerambada ubada ani mangaklami Jacob na
kay lerik sir. Police naman na. Ina, andaki matang sida aikoi se computer program ahiba ama thirakpani. Ada nangi molap Roja soibaduda mating pangbiyu haibani. Roja na nang soibani haibaduda lakjabani. Jacob su wahai tudi ichamcham na. Oh, hoi, kay mating pangjo haibano. Roja su aikoi department da lehawi. Som su lobo lakjabani. Nakoi ani pullaga handak hacker kharana CCTV footage khara hack tawriba singse tana shena lakpani. Funny, I like Jerry. I could put this across it. Oi, Ima, Krikurupi, job to Igaramano. Sunitana, hoi. Asumnakadar Dorduna, Jacopusu, police in a locket kirami. Police station Yobaga, Marimakong Samnadaba, Wang Jaja Tangladuna, Marale Jabamaru Anidubu, Mihat Pani Haina, Nongan Baga, Killer Fare Haina, Pau Jessing the Sandukirami. Rasu Tikadarnina Sangadi Kara Chokjaribani Chen Bayaba Jeladuna Machabu Jel the Giloknaba Panakana di Honajay Advocate Tarnaduna Case Tinanaba Samsarami Case Kudimak Hector Taraina Lucian Bayata Banina Matamdi Sumjonda Kirami Imung Manungi Mio Singsu Wakal Amata Potapang Kangnadre School da abemu ilsiga su mathai nungaitana wari sanazarami. School aduki anoba chemistry ojaduna abingi manak changlaga. Nisumda ayindagi black sanglaglaw. Nahi tamliba student akoina haujitagi hauna fashion rem lukono. Abem ikaraduna. Oisa. Asumna suti matam oibaga bus driver aduda haineraga makoi ani bazar da okto tonglaga laami. Salon amada changduna masum adu black sang na bahinarami. Ton na black ni ka. Abem na Ton nokmi. Ojana serira. Ton gi wahi tuda abem su ilsi suno omi. Ton na kaideno nuini ba. Ilsi na che aina moirangko naknari mana yumnam lekai. Ton na Oh, I go get you. Ada, Chekorokono, I need it. Ani don't hang up Janay, Maramdi, Nupi Sabisinda, Chicheko was say, Makogi Diam Narajabini. Adugatondu, Nupi Sabi or winning Lubagi, Cheko Rubani. Tona, Ani do not put Uraga, no me. I nipini, Nupashabini. Anima, Chapmanana. Oh, Ton sunok jay ay handak sa matayam na say ay salon asidadi mi makhal kayagi customer laibani andak nupi machaw malay kitabada ay salon sida samka ambani police laktuna uhang pahangsu kya hanglami salon sa close tawrage su patana khan kini khalubada ay adum hanglawani abem na da aikoy ini kisu ibung amamam lay maralay sadraba ibung singduda Auji police ne mihat pani haiduna jail da thambiri aikoi su mathayam na sai somsi su ojana black sanga u hair padagi tangai phadabagi lakpani tona oh killer varina pokje sindhai kibadu nakoi ni gina pungla ilsina nungaitana manida mihat pa putuk pangam draga ibung singda taina biri tona saudi ewa maigi Police na navung ani faribada chingnaba khara lebagi soidina orangani maram leitani hekta mi bu phaba yabrane abem na aigi birthday namita imanabe priya ko amasu chaksaminaraga nungdang tamone thinbigi habeda magi vf ne lobala e haidana chakraga yamthina to pikibagi adusu yumda leijariba tamose police na ko khalurabani tonna adudi singnaba tawani Aidi nakone chaksanaraga halakta bidale kidabo ibanina oise farise dekta kaidana thador portion nakoi nei tamlibani irang parang yauruno nahida ningthina tamu ani makchak manana oida makhoi ahumdu ngasida thengnaba oirabasu imungi awanungai kya wari sanazarami ngihak leiraga nupa macha customer ahum changlai
nupa macha amana Bishumja amta phoibigera Tona yani yani ngai biro nupa macha aduna makoi gi loida waliba watre minute mangam ta ngai biro masamse chotlaga chakhibedu nugaite dram ta daukhige nupa macha singduna abenga ilsiga ubada lona wari sanaribadu tonadi loina khanglammi ngihaki matung abenga ilsiga chetnaba semsarami da kya tona 1 kilo bani ada 500 khapiramo abemna se sidle sare yam se tabire thank you da ilsina da aisu sangko palaki dine ngasi gi thenglani kona lage tona tu adigi notebook amale se asida nangminga number gudu iramo lamdai hairo aisu itomtani na longbagi order lakladi hangdabu yawe ilsina hoida Lairiba notebook aduda ilsina magi minga phone number gi isalami adudi da ikhamu chelukige tona oi hoi nupi ani du sujet kre nupa amana bishum phoringi da nupa amana ilsi gi number adu lona lorami ming dusu magi phone du save tokshilami nupa amadu gi yengnaraga lona nokjei tondi mathauda puning changle banina karimata uhodre nupa amaduna lona jiron dausei oren call doksilo aduga mamana petuki number ka mingaloro oi oi makoi ani na wari sanaribadu haraptarduna ton chingarami noyani aujiki nupi machadugi phone number loira direct hanglakpaduda ani do harappa katlami adugu makoi ahum subanina kaisu thoksadana oi lowena Ton sounding manalore magi maching arang bidula e aigi dagi number lokino longning lasu masari gi lawso ai se under the same na pate shida nupi macha amasu sangkopal amaga lekidabagi ai phone utha sari bane number da lawraga kai gumba katukaran torumladi nasaksin da aina loina takani police da adu haraga tona magi phone dagi nupa macha ani dugi photo namlammi nupa macha ani dusu tongi machingduda harapti kirami asumna numitu hokre tonsu lohomba magi makeup chelamdaini ima memchana tare pochei chithanan thaba yaudre ko ada lamla panina thenglakani chakadu ngairamano toni na che nutum chabudu nuwaite lumgalape aishlaura is masuksiga aingonda bukanana kai dawdorige yar like to baramu adu haramnaga ton chatkirami makna tomboy oijarabasu mamana di machanupi ni khanjari banina amam athengbada halakbadu pakhacherami machi chatkibadu mama machana yengduna leisawi tonina ima aikoi cheton se adakti mathoi nuwaitaba male mangduna adum leibani memchana kanana bu nungaidoino tomba nachina imungse puraklise kiyamdi kuire nomada kumai harausu yawba phangjadre nupi ama oibaki ki mawdana leijagadabasu yumgi leita laira mayamse puna bhotnabada nupa sakhibani nupina amam athingda halakpase aikoi samas asidadi noknafam oibanina nachina nupa saduna sel tankhibani adui saru laito ngek pai thuluro tonina oima somdena ilsidu mapungna jelda lekibadagi awat apa leirabasu haibadi ngamjaramde mama phange machabu jeldagi lokthokna bhotnabada koichenjenduna akhang ahi kya watanarami numitu sunita surita hoida chatuna wakhanarami somdana yumduda ilsidani leiriba tanjaduda number khangdaba mafol tawrai ilsina kana ai kanano aine ai haibu kanano nambu pamjaba ngauchaba mini wachi wari mem torkano oi koine sabane
ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗꯨꯔꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯑꯩ ꯅꯝꯕꯔꯁꯦ ꯀꯅꯥꯗꯒꯤ ꯂꯧꯒꯦ ꯍꯥ ꯂꯧꯐꯝ ꯂꯩꯌꯦ ꯀꯅꯥꯗꯩꯅꯣ ꯁꯦꯡꯅ ꯍꯥꯏꯔꯣ ꯍꯥꯏꯕꯤꯒꯦ ꯊꯣꯔꯛ ꯑꯦꯜꯁꯤ ꯉꯛꯅ ꯀꯥꯏꯗꯅꯣ ꯊꯣꯔꯛꯇꯣꯏꯕ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯑꯦꯜꯁꯤꯗꯨ ꯁꯨꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯒꯦꯠ ꯑꯗꯨꯗ ꯂꯣꯟꯅ ꯌꯦꯡꯉꯝꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯪꯒꯤꯁꯦ ꯑꯩ ꯀꯦꯜꯂꯤꯕ ꯀꯥꯏꯗꯨꯔꯣ ꯑꯩꯗꯤ ꯅꯪ ꯂꯩꯕ ꯎꯔꯦ ꯑꯦꯜꯁꯤꯗꯨ ꯃꯇꯣꯝꯇꯒ ꯂꯩꯕꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯒ ꯃꯇꯥꯔꯣꯏ ꯑꯕꯦꯝꯗ ꯀꯣꯜ ꯇꯧꯖꯩ ꯑꯕꯦꯝꯅ ꯚꯥꯏ ꯑꯩꯈꯣꯏ ꯃꯥ ꯂꯩꯔꯤꯕꯣ ꯂꯩꯔꯤꯌꯦ ꯚꯥꯏ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯀꯣꯜ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯀꯔꯤꯝꯅ ꯂꯩꯔꯤ ꯀꯅꯥꯅꯣ ꯀꯥꯏꯗꯩꯅꯣ ꯍꯪꯕ ꯌꯥꯗ꯭ꯔꯣ ꯑꯗꯨ ꯍꯪꯕꯒ ꯇꯣꯛꯈ꯭ꯔꯣ ꯃꯥꯏꯗꯣ ꯁꯥꯟꯅꯔꯤꯔꯥ ꯈꯥꯏꯔꯤꯔꯥ ꯈꯪꯗꯦ ꯊꯣꯔꯛꯑꯣ ꯀꯥꯏꯅꯁꯨ ꯍꯥꯏꯔꯤ ꯊꯣꯛꯎꯅꯨꯀꯣ ꯀꯩꯗꯧ ꯊꯣꯛꯇꯣꯏꯅꯣ ꯒꯦꯠꯇꯒꯤ ꯂꯣꯟꯅ ꯌꯦꯡꯕꯗ ꯂꯝꯕꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯗꯤ ꯅꯪ ꯎꯔꯦ ꯍꯥꯏꯔꯛꯑꯦ ꯅꯪ ꯀꯅꯥꯗ ꯅꯝꯕꯔ ꯄꯤꯔꯨꯒꯦ ꯅꯤꯡꯁꯤꯡꯉꯣ ꯑꯩꯗꯤ ꯀꯅꯥꯗꯁꯨ ꯄꯤꯗꯦꯅ ꯑꯕꯦꯝꯅ ꯅꯪ ꯅꯣꯡꯃ ꯁꯦꯂꯨꯟꯒꯤ ꯇꯣꯝꯕꯣꯏꯗꯨꯗ ꯅꯝꯕꯔ ꯄꯤꯔꯝꯗꯥꯏꯅꯦ ꯑꯦꯜꯁꯤꯅ ꯑꯍꯣꯏꯅꯦ ꯄꯤꯔꯝꯕꯅꯦ ꯃꯗꯨꯒꯤ ꯅꯨꯄꯥ ꯁꯥꯕꯤꯗꯨꯅ ꯁꯥꯟꯅꯩ ꯑꯣꯏꯔꯝꯅꯤ ꯑꯗꯣ ꯚꯣꯀꯦꯜꯗꯤ ꯃꯥꯟꯅꯗꯤꯌꯦ ꯉꯥꯏꯈꯣ ꯅꯨꯃꯤꯠꯇꯨꯗ ꯅꯨꯄꯥ ꯈꯔꯁꯨ ꯃꯤꯠꯌꯦꯡ ꯂꯨꯗꯗꯥꯏꯅꯦ ꯃꯈꯣꯏꯅ ꯑꯣꯏꯔꯖꯥꯠꯂꯣ ꯈꯪꯗꯦ ꯚꯥꯏ ꯑꯗꯨꯗꯒꯤ ꯅꯠꯇꯅ ꯑꯇꯣꯞꯄꯅꯗꯤ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯈꯪꯂꯔꯣꯏ ꯑꯕꯦꯝꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯌꯦꯡꯃꯛ ꯁꯦꯂꯨꯟꯗꯨꯗ ꯆꯠꯂꯨꯁꯦ ꯑꯗꯨꯒ ꯇꯣꯝꯕꯣꯏꯗꯨꯗ ꯆꯤꯠꯅ ꯆꯩꯔꯝꯁꯦ ꯑꯦꯜꯁꯤꯅ ꯑꯍꯣꯏ ꯆꯩꯔꯨꯁꯦ ꯃꯥꯅ ꯅꯝꯕꯔ ꯄꯤꯊꯣꯛꯑꯦ ꯑꯣꯏꯔꯝꯅꯤ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯑꯩꯈꯣꯏ マド ꯍꯜꯂꯛꯅꯕ ꯇꯧ ꯍꯥꯏꯌꯣ ꯑꯍꯣꯏ ꯑꯩ ꯍꯥꯏꯒꯦ ꯐꯣꯟꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯏꯃꯨꯡꯗꯒꯤ ꯄꯣꯠ ꯑꯃ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗꯒꯤ ꯑꯦꯜꯁꯤꯗꯨ ꯏꯃꯨꯡꯗ ꯆꯪꯕ ꯀꯤꯔꯗꯨꯅ ꯒꯦꯠ ꯍꯥꯡꯗꯣꯛꯂꯒ ꯆꯦꯟꯈꯤꯔꯝꯃꯤ